Mother's Day lakpa numisidagi ima oibisingna asada anay yaubidaba haksang kanba macasing senaba ngamboijaba macasing mi amam oini hana khanjariba asada lairibasing loirong mai pakpa oijaba hanako haragadi aigi pokpiriba ima ipa makoina time pan thadokadaba numitto adu numitto sumi ninti adu numitto u phangada oidi u phangdabana paina khale maram aina khangba ngamgadaba matang aduga aina khangba ngamoidaba numitto aduna ngasidi ai mayam thabak chilere mamagi Mother's Day lakpanina ai mama misam toy amni sing ya ana ai soina su ai nungai thamgani haiba ai gi pungninga leijai mathang mapuk khuding da ima bu pamjai baba bu pami atopa pamdi aitha aduna ai nusing sidi pungninga hadi han hena bijili ju masine khangni jing pai tare ko ana mama ba koi punchi bi ba sine pai pa me mayam punokpu empathy now gi channel da taram nokchari mayam ngasi gi video sidi ima gi mathakta hai tare ko ima sida loina muk pithibida jiba panbo gera khoi time pano gera ima gi mathakta nei ngasi samjarak to video se maram ding ngasi Mother's Day ni aduna ahan mamakta da ima oi biriba myam angang khangde ichan khangde loina mak mama oi ringa tani ko mama hujik oi biriba aduga hujik hospital la lerega mama oi biduriba sing punokku ima punokpu aina nolokna khoramjari aduga ima punokpu nachana aduga nabungna aduga ipuana haitare ko loilong suragati aina wish bijari happy Mother's Day na ko Mother's Day lakpa numisidagi ima oibisingna asada anay yaubidaba haksang kanba macasing senaba ngamboijaba macasing mi amam oini hana khanjariba asada lairibasing loirong mai pakpa oijaba hanako khwai ngakpadi myam aina haidoje thamoida khara panaba yaugani macha mani manga taruk se mama matondana thakpa ngame babagi su role yawe adubu ngasi Mother's Day bagi mama da harakpa mama matang imai matang ai leibiriba ima punok kaje macha manga taruk se ima na thakpa ngame aduga macha singena loi chaw khon matunga manga taruk na macha mama ma thakani khamda wai thakpa ngamti hujikan gi generation dai ta masi karigino ai ju khangte myam ju khangirmani ngasi Mother's Day ni ya miss tawe ju ima bo amlabna leibani na adu Mother's Day habu numit cha aina samna habu aina khongna chonga chatpa horokpa aduga pinga dena imana khut chammaga aise khong chatpa takpirakpa ko adu sing loi ningsinge haidi flashback to loi jakhare aduga mamana pambirakpa aduga lon tawbirakpa aina umka ngasi soklakpa aduga mamana dura kyam nungar maramdi icha amagi lairiba phibam do adamaina kharma mamana uninge ne ko aduna nungar mo ko ana ima mu nuksibe kana sulitabani lauju launa bani adu punungna pamini ai ima se nungai thambangamba aduga aina mi mo oiragadi yana adu mi oiba aise loina mangna government service phangdana te achawa thawak su dune te ko ai bidi government service phangdana te achawa thawak su dune te adubu khoi angamba tan ma senduna dum mama pa lun tor thamba yaiba an aidi handaina ai khong pharingai dena kaidam chathoju mama je kariya chapo leningi aduga kari chaningi haise dum ai leiriba ko simadi ai sana adum leiri haita adum matungda Mother's Day numit se aduga Father's Day numit ko asi numit simadi ko ai ga ichinau sing pullaga ngamjaba khara haita ngamjaba je maina lak pairaga ngambaduna nate ko phigau da chani tang yaw chani duna mama ai chana ko kaino ma pa ma leibi ngammi ba ko adamaina ai se Mother's Day numit se
ꯑꯩ ꯑꯗꯨꯝ ꯃꯃꯥꯗꯤ ꯀꯩ ꯆꯥꯗꯣꯏꯅꯣ ꯍꯪꯉꯒ ꯑꯗꯨꯝ ꯂꯩꯕ ꯃꯃꯥꯅ ꯉꯥꯁꯨ ꯆꯥꯗꯕꯅꯤꯅ ꯄꯅꯤꯔꯒꯨꯝꯕ ꯃꯁꯔꯨꯝꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯟꯕꯗ ꯌꯦꯔꯨꯝꯁꯨ ꯆꯥꯕꯅꯦ ꯑꯗꯨꯁꯨ ꯆꯥꯕ ꯌꯥꯝ ꯋꯥꯠꯂꯦ ꯃꯃꯥꯒꯤ ꯗꯥꯏꯠꯁꯦ ꯌꯥꯝ ꯄꯣꯔ ꯑꯣꯏ ꯑꯗꯨꯁꯨ ꯁꯣꯟꯕꯅꯦ ꯑꯗꯨꯅ ꯃꯃꯥꯅ ꯄꯤꯛꯏꯉꯩꯗꯅ ꯑꯩꯈꯣꯏꯁꯨ ꯆꯥꯎꯍꯜꯂꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯥ ꯁꯣꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯈꯔ ꯑꯃꯗꯤ ꯃꯃꯥ ꯂꯩꯈꯤꯗꯕ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯏꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯡꯒꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯂꯣꯏꯅꯃꯛ ꯂꯩꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯅꯤꯡꯗꯕ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯔꯝꯕ ꯅꯨꯃꯤꯠꯁꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯃꯗꯨ ꯅꯨꯃꯤꯠꯇꯣ ꯎ ꯐꯪꯒꯗꯕ ꯑꯣꯏꯗꯤ ꯎ ꯐꯪꯗꯕꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯈꯥꯡꯕ ꯉꯝꯒꯗꯕ ꯃꯇꯥꯡ ꯑꯗꯨꯒ ꯑꯩꯅ ꯈꯥꯡꯕ ꯉꯝꯃꯣꯏꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝ ꯊꯕꯛ ꯆꯤꯜꯂꯁꯨ ꯃꯃꯥꯒꯤ ꯃꯔꯁ ꯗꯦ ꯂꯥꯛꯄꯅꯤꯅ ꯑꯩ ꯃꯃꯥꯕꯨ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁꯣꯏꯅꯥꯏꯔꯁꯨ ꯑꯩ ꯅꯨꯡꯉꯥꯏ ꯊꯝꯒꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯖꯩ ꯑꯩ ꯃꯌꯥꯝꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯦꯟꯗꯣꯛꯅ ꯇꯧꯔꯁꯨ ꯑꯗꯨꯗꯤ ꯍꯦꯟꯅ ꯑꯩꯗꯤ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯦꯞꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯀꯩꯀꯥ ꯊꯤꯕꯩ ꯃꯇꯥꯡꯗꯒ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯃꯃꯥꯒ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯆꯍꯤꯁꯨ ꯆꯠꯁꯤꯜꯂꯛꯄꯅꯤꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯥꯗꯔꯁ ꯗꯦ ꯂꯥꯛꯄꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯦꯀꯥꯎꯟꯗ ꯀꯩꯅꯣꯝꯃ ꯊꯥꯅꯤ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯃꯃꯥꯒꯤ ꯆꯥꯅꯤꯡꯕꯗ ꯆꯥꯎ ꯑꯗꯨꯒ ꯃꯥ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯁꯨꯝ ꯂꯩꯗꯣꯏ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯂꯩꯔꯤꯁꯤꯁꯨ ꯁꯤꯗ ꯃꯃꯥꯅ ꯈꯪꯉꯤ ꯑꯩ ꯍꯔꯥꯎꯕꯩꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯥꯗ ꯆꯪꯉꯗꯤ ꯑꯗꯨꯝ ꯆꯪꯉ ꯂꯩꯕ ꯌꯨꯝꯗꯨꯗ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯆꯠꯂꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯏꯃꯥ ꯊꯦꯡꯅꯔꯛꯄꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯅꯤꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯃꯣꯏꯁꯨ ꯊꯥꯗꯣꯔꯛꯏꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯥꯏ ꯆꯠꯄ ꯄꯤꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯗꯔꯁ ꯗꯦ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯒ ꯑꯩꯅ ꯃꯌꯥꯝ ꯄꯨꯅꯛꯄ ꯍꯥꯏꯖꯅꯤꯡꯉꯤ ꯃꯃꯥ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯄꯤꯛꯏꯉꯩꯗꯅ ꯈꯨꯠ ꯁꯝꯃꯒ ꯑꯃꯨꯛꯀ ꯑꯩꯗꯤ ꯑꯅꯤꯔꯛꯄꯨ ꯁꯨꯔꯦ ꯑꯩꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯃꯃꯥꯅ ꯈꯨꯠ ꯁꯝꯃꯒ ꯑꯩꯅ ꯈꯣꯡ ꯅꯥꯝꯃ ꯆꯣꯡꯉ ꯆꯠꯄ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯁꯤꯗ ꯍꯥꯞꯆꯔꯛꯀꯦꯕ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯅꯤ ꯑꯩꯅ ꯌꯥꯝꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯐꯦꯁꯕꯨꯛ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯨꯇ꯭ꯌꯨꯕ ꯀꯩꯀꯥꯁꯦ ꯄꯥꯏꯒꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯌꯥꯝ ꯈꯜꯂꯝꯗ꯭ꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯗ ꯅꯦꯛꯁ ꯂꯦꯚꯦꯜꯗꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯍꯟ ꯑꯣꯏꯔꯛꯄꯁꯤꯡꯗ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯗ ꯇꯟꯕꯤꯒꯅꯨ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯅ ꯄꯣꯠ ꯆꯥꯎꯍꯜꯂꯒ ꯉꯁꯤ ꯑꯩꯈꯣꯏ ꯃꯔꯦꯛ ꯆꯨꯝꯗꯅ ꯑꯩꯈꯣꯏ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯃꯨꯚꯤ ꯌꯦꯡꯗ꯭ꯔꯒꯗꯤ ꯃꯗꯨꯗꯤ ꯃꯃꯥꯅ ꯃꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯊꯕꯛ ꯑꯆꯧꯕ ꯁꯨꯒꯦꯔꯥ ꯃꯆꯥ ꯁꯨꯒꯦꯔꯥ ꯑꯐꯪꯕ ꯁꯨꯕ ꯗꯨꯀꯥꯟ ꯐꯝꯕꯅꯤ ꯈꯪꯗꯦ ꯑꯦꯚ꯭ꯔꯤ ꯊꯕꯛ ꯍꯥꯏꯕꯗ ꯂꯩꯇ꯭ꯔꯦ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯊꯣꯛꯑꯒ ꯑꯗꯨ ꯁꯦꯟ ꯈꯤꯇꯪꯗꯨꯅꯁꯨ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯍꯥꯏꯁꯤꯗꯤ ꯏꯆꯦ ꯏꯆꯟꯈꯩꯁꯤꯁꯨ ꯂꯣꯏꯅ ꯅꯣꯡꯃꯗꯤ ꯃꯃꯥ ꯑꯣꯏꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯂꯨꯅ ꯇꯧꯕꯤꯌꯨ ꯉꯁꯤ ꯃꯥꯗꯔꯁ ꯗꯦ ꯂꯥꯛꯄꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯏꯃꯥ ꯑꯣꯏꯕꯤꯁꯤꯡ ꯄꯨꯝꯅꯃꯛꯇ ꯋꯤꯁ ꯇꯧꯒꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯃꯥꯕꯨ ꯃꯤꯁ ꯇꯧꯏ ꯍꯥꯏꯗꯣ ꯈꯪꯉꯦ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯣꯜ ꯑꯦꯖꯇꯕꯨ ꯊꯝꯕꯣ ꯑꯗꯨꯒ ꯃꯧ ꯂꯥꯛꯄꯗꯒꯤ ꯊꯤꯅ ꯇꯧꯕꯤꯔꯛꯄꯣ ꯑꯗꯨꯒ ꯇꯣꯉꯥꯟ ꯊꯝꯕꯣ ꯃꯃꯥ ꯍꯥꯏꯗꯤ ꯌꯦꯡꯕꯤꯅꯕ ꯌꯥꯎꯗꯕꯣ ꯑꯗꯨꯒ ꯊꯩꯗꯣꯛꯅꯕꯣ ꯍꯥꯟꯅꯗꯤ ꯃꯃꯥ ꯍꯥꯏꯅ ꯆꯤꯡꯅꯩ ꯀꯦꯕ ꯀꯥꯟꯗ ꯄꯤꯉꯩꯗ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯊꯩꯗꯣꯛꯅꯩ ꯋꯥꯔꯗꯦꯟ ꯂꯧꯅꯤꯡꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯅꯀꯣ ꯃꯆꯥ ꯂꯩꯔꯦꯅ ꯑꯗꯨꯗꯤ ꯃꯥꯏ ꯄꯣꯛꯄꯤꯔꯤꯕ ꯑꯉꯥꯡꯈꯩꯗꯨꯅꯁꯨ ꯃꯃꯥꯗꯨꯕꯨ ꯀꯣꯟꯅ ꯌꯦꯡꯉꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯃꯥꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯣꯏꯅꯤ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯀꯣꯟꯅ ꯑꯩꯅ ꯇꯧꯏ ꯁꯨꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯁꯦꯟ ꯃꯌꯥꯝ ꯇꯥꯜꯂꯒ ꯅꯨꯡꯉꯥꯏ ꯊꯝꯃꯒꯗ ꯏꯃꯥ ꯅꯨꯡꯉꯥꯏꯗꯣꯏ ꯅꯠꯇꯦ ꯋꯥꯍꯩ ꯑꯗꯨꯒ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯇꯥꯜꯂꯤꯕ ꯈꯤꯇꯪꯗꯨꯅꯗꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯣꯏ ꯏꯃꯥꯅꯤ ꯑꯣꯏꯅꯖꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯎꯅꯕ ꯑꯣꯏꯅꯖꯕ ꯑꯗꯨꯒ ꯁꯥꯎꯅꯕꯁꯨ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯖꯕꯩꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇꯅꯗꯤ ꯃꯇꯝ ꯄꯨꯝꯕꯗꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯁꯤꯗꯤ ꯃꯤꯅ ꯅꯨꯡꯁꯤꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏ ꯃꯤ ꯅꯠꯇꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯏꯃꯥ ꯑꯣꯏꯕꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤ ꯑꯩꯅ ꯋꯤꯁ ꯇꯧꯖꯒꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯃꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯏꯔꯤ ꯃꯃꯥ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯖꯒꯦ ꯈꯟꯕꯗꯣ ꯅꯪꯒꯤ ꯕꯣꯔꯗꯒꯤ ꯉꯁꯤ ꯑꯩ ꯃꯃꯥꯡ ꯊꯥꯔꯛꯏꯀꯣ ꯑꯗꯨ ꯃꯇꯤꯛ ꯆꯥꯗꯦ ꯑꯩ ꯈꯪꯗꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯊꯧꯁꯦ ꯍꯥꯏꯇꯥꯔꯦ
ꯑꯩꯅ ꯉꯁꯤ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯨꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩ ꯎꯅꯕꯁꯦ ꯏꯃꯥ ꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯃꯣꯏꯅꯁꯨ ꯑꯩ ꯎꯅ ꯀꯥꯟꯗ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯅ ꯍꯔꯥꯎꯕꯗ ꯅꯨꯡꯁꯤꯕꯁꯦ ꯁꯤ ꯏꯃꯥ ꯁꯦꯟꯅ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯑꯩ ꯂꯥꯏꯕꯛꯇ ꯁꯤꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯆꯠꯀꯗ ꯐꯖꯕ ꯈꯣꯠꯄ ꯑꯃꯗꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯃꯃꯥꯒꯤ ꯃꯇꯤꯛ ꯆꯥꯒꯗꯕ ꯃꯃꯥ ꯂꯨꯟ ꯇꯧꯒꯗꯕ ꯏꯅꯥꯎꯅꯨꯄꯥ ꯕꯕꯥ ꯗꯗꯥ ꯑꯩꯈꯣꯏ ꯂꯨꯟ ꯇꯧꯒꯗꯕ ꯑꯣꯏꯗꯤ ꯊꯤꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯐꯪꯗ꯭ꯔꯒꯗꯤ ꯑꯩ ꯁꯨꯡꯊꯤ ꯊꯤꯔꯣꯏ ꯑꯗꯨꯅ ꯁꯤꯃꯗꯤ ꯃꯃꯥ ꯈꯪꯕꯤꯌꯨ ꯕꯕꯥ ꯑꯣꯏꯁꯨ ꯈꯪꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯦ ꯌꯥꯝ ꯌꯦꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯦ ꯌꯦꯡꯉꯦꯅ ꯁꯤꯗꯩꯁꯤꯒ ꯃꯥ ꯌꯥꯝ ꯈꯟꯕꯅꯦ ꯑꯗꯨꯗꯥꯒꯤ ꯅꯠꯇꯕ ꯑꯩꯒꯤ ꯀꯟꯗꯤꯁꯟꯗꯤ ꯂꯨꯏ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯀꯌꯥꯝ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯑꯗꯨꯒ ꯑꯩ ꯃꯃꯥ ꯕꯕꯥ ꯂꯨꯟ ꯇꯧꯕ꯭ꯔꯥ ꯇꯧꯔꯣꯏꯔꯥ ꯃꯔꯝꯗꯤ ꯑꯃꯨꯛꯇꯪ ꯊꯤꯈ꯭ꯔꯒꯗꯤ ꯅꯨꯄꯤꯁꯦ ꯈꯥꯏꯅꯕ ꯈꯣꯠꯄ ꯑꯃ ꯐꯥꯒꯤ ꯖꯨꯒꯥꯏ ꯅꯠꯇꯕꯅꯤ나 ꯑꯩꯒ ꯈꯣꯡꯂꯣꯏ ꯈꯣꯡꯊꯥꯡ ꯆꯞ ꯃꯥꯟꯅꯅ ꯊꯝꯃꯤꯟꯅꯕ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯈꯪꯗꯦ ꯐꯦꯁꯕꯨꯛ ꯇꯧꯕ ꯈꯪꯗꯦ ꯑꯩꯅ ꯎꯅꯔꯤꯕ ꯃꯌꯥꯝ ꯏꯃꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯥꯁꯨ ꯌꯥꯎꯔꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯀꯟꯗꯤꯁꯟ ꯈꯪꯉꯒ ꯂꯨꯟ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯨꯟ ꯇꯧꯕꯤꯕ ꯑꯗꯨ ꯈ꯭ꯋꯥꯏ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯃꯃꯥ ꯑꯩ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯒꯗꯤ ꯀꯠꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯀꯠꯊꯣꯛꯄꯗꯣ ꯐꯪꯗ꯭ꯔꯒꯗꯤ ꯑꯩ ꯅꯨꯄꯤ ꯐꯂꯥꯡ ꯊꯤꯔꯣꯏ ꯃꯥ ꯑꯗꯨ ꯃꯃꯥꯒꯤ ꯀꯩꯅꯣꯝꯃ ꯍꯥꯞꯆꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯃꯥ ꯅꯪ ꯍꯥꯎꯅ ꯆꯥꯔꯣ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯍꯥꯞꯄꯛꯀꯦ ꯑꯩ ꯉꯔꯥꯡꯁꯨ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯎꯅꯔꯨꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏ ꯂꯛꯁꯃꯤ ꯕꯖꯥꯔꯗꯒꯤ ꯃꯥꯁꯨ ꯐꯤꯕꯝ ꯈꯤꯇꯪ ꯆꯥꯗꯦ ꯍꯥꯏꯗ ꯗꯤꯁꯦꯕꯜ ꯑꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯧꯅꯥꯗꯣ ꯚꯤꯗꯤꯑꯣ ꯎꯔꯀꯥꯟꯗ ꯈꯪꯒꯅꯤ ꯋꯥꯈꯜ ꯍꯔꯥꯎꯅ ꯂꯩꯊꯣꯛꯏ ꯃꯥꯁꯨ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯥꯞꯄꯛꯀꯅꯤ ꯃꯥ ꯉꯁꯤꯗꯤ ꯃꯥꯗꯔꯁ ꯗꯦꯅꯤꯅ ꯑꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯒ ꯃꯃꯥꯒꯤ ꯃꯊꯛꯇ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯍꯥꯞꯄꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕꯒꯤꯗꯃꯛꯇꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯁꯪꯁꯥꯔꯁꯦ ꯎꯍꯟꯕꯤꯕꯒꯤꯗꯃꯛꯇꯅ ꯃꯃꯥꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯥꯅ ꯃꯃꯥꯕꯨ ꯈꯣꯡ ꯄꯥꯏꯅ ꯈꯣꯏꯔꯝꯖꯔꯤꯁꯤꯅꯤ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯟ ꯄꯨꯟꯁꯤꯁꯦ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯅ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯉꯒꯗꯤ ꯀꯣꯏꯁꯟꯗ ꯑꯩ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯈꯛꯇ ꯅꯠꯇꯦ ꯃꯊꯪ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩ ꯏꯃꯥꯕꯨ ꯄꯥꯝꯖꯩ ꯕꯕꯥꯕꯨꯁꯨ ꯄꯥꯝꯃꯤ ꯑꯇꯣꯞꯄ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩꯅ ꯕꯤꯖꯤ ꯂꯩꯔꯁꯨ ꯉꯁꯤꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯃꯥ ꯕꯕꯥ ꯀꯨꯏ ꯄꯨꯟꯁꯤꯕꯤꯕ ꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ ꯃꯦꯟ ꯑꯗꯨꯒ ꯑꯩꯅ ꯑꯩ ꯏꯆꯤꯜ ꯏꯅꯥꯎꯅ ꯄꯨꯜꯂꯒ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯊꯝꯕ ꯌꯥꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯃꯃꯥ ꯕꯕꯥꯒꯤ ꯑꯋꯥꯠꯄ ꯂꯣꯏ ꯃꯤꯠꯂꯛꯀꯅꯤ ꯑꯗꯨꯅ ꯅꯆꯥ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯀꯥꯎꯕꯤꯒꯅꯨ ꯅꯆꯥ 3 ꯂꯩꯔꯤ ꯆꯤꯆꯦꯒ ꯌꯥꯎꯔꯒꯗꯤ 4ꯅꯤ ꯆꯤꯆꯦꯁꯨ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯏ ꯑꯦꯕ꯭ꯔꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯦꯄꯤ ꯃꯥꯗꯔꯁ ꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯅꯥ ꯌꯥꯎꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ